Manipur ki Governor A.K. Balana Saruk Yaduna Governor Best Entrepreneur Award amasung Amis Outstanding Award listing ani kunmanga ngasi lanthokre. Anova GST na India listing ani nifutareta malamgi economy kwaidagi faba ahum suba laibak ohenba ngamlagani haina MP Lesemba Sana Jaubana phongdokre. Tongan ba medical practitioners singi lup singna hospital amadi lanai clinic fawwa thingjin khibadagi miyamda chawna khudong chadaba mayokna hale. Kurumjari STV ki pawmyang tabir basingbu taram nokchari pawsandona pijari. Manipur ki Governor A.K. Balana Saruk Yaduna Governor Best Entrepreneur Award amasung Amis Outstanding Award listing ani kunmanga ngasi lanthokre. Directorate of Textile Commerce and Industry amasung All Manipur Entrepreneur Association sinduna Hotel Imphal gi Sangai Hall da pangthokpa thoramda Additional Chief Secretary Textile Commerce and Industry Aruras Baspayi Amis ki President Sogaijam Rishi Kumar na chingba Miyoi Singh Saruk yakhi. Thoram maduda Governor Best Entrepreneur Award Babina Group of Industry gi Managing Director amasung Chairman Thangjam Dabali da lanthokhi. Amis Outstanding Best Women Entrepreneur Award na Maira Food ki proprietor Hanjabam Subra Devi da Best Export Award na Sen and Stone Medical Devices Private Limited ki founder Ngangbam Premjit. Best Startup Award na Green Biotech ki co-founder Dr. Asem Sundari. Best Innovative Award na Food Wi-Fi ki founder K. Bikichan. Best Agency Award na NEDFI ki MDPB SLM Murti amasung Best Promising Award na listing ani kunithoy da Padma Shri piduna ikai khumnarakraba handicraft amasung woven knitted entrepreneur Moirangthem Muktamani da piduna ikai khumnake. Thoram maduda Governor Ajay Kumar Balana Manipur gumba culture gi pukai leizaba craftsmanship ki top masak leiba loinana mahausagi langai matik chana leiba lamdam asida entrepreneur sing su marang kaina leiri. State amasung Central Government na suhiram masida awanba purakna ba hotnaraga lakli Ministry of MSME gi makada paikhatpa Micro and Small Enterprises Cluster Development Program na thabak piba khaknatana khudong chaba kaya phanghanba ngamkre. Imphal East amasung Sanapati District ke Industrial Estate hogalakliba na hasangda hena kanaba piba ngamlagani. Hill Area Development Program gi makada None amasung Tamenglong District ta paikhalakliba tea processing unit na lamdam adugi pothok season naraga hingjanabagi lambi piduna state asagi district singda inclusive growth puraknabagi khudam ama oiri. Manipur gi earmark tawriba financial allocation na su manufacturing service industry fagat halaga miyamda thabak pibagi chang hengat hanba ngamlagani haiki. I also call upon industry bodies, civil society organization and our youth to embrace entrepreneurship not just as means of livelihood but as a mission of nation building. Every enterprise that begins in Manipur, small or large, contributes to economic strength of our state and prosperity of our nation. As we look to the future, I am confident that with the continued support of the Government of India and the proactive role of state government and the unwavering spirit of people of Manipur will emerge as a vibrant hub of entrepreneurship and innovation in the northeast and beyond. This would take us to the Viksit Bharat by 2047 with Manipur being in the forefront. Let's move ahead together, guided by the vision of a self-reliant, prosperous and inclusive Manipur. Nauna semdoklaba GST ngarangdagi Prime Minister Narendra Modi na chanare haina lauktokraba asina lisingani nifutareta India ge economy asi third position da leibaga loinana Visit Bharat ama oiba ngamlagani haina Rajya Sabha gi MP Lesemba Sana Jaubana phongdokre. Thambal sanglenda pangthokiba paumi singa unaba amada mahakna makatana hanagi GST Council na samnamniba asidi yamna ariba 4 tier system ni aduga handak samnakliba asina second tier system da semdoklaga 18% amadi 5% khaktamak chatnaragani. India da lairiba middle class families sing farmers sing amadi sector khudingmakta kannaba oiragani. Anova system asina item chahunga humputara manga maru oina automobile electronics items medicine amadi medical equipment singda tax hantaragani.
Hojikti tu tayarda hantharabani mapa leibak pochai leidana India da sajaba posakhak leiduna sizinarabadi demand chang wanglabani production gi changsu hengalakpana maram oiraga India asi mapa lamgi mateng yaudana masana maromdom lepa ngamba leibak ama oiba ngamlagani maram aduna lesingani nifutareta India asi mipan tangdaba leibak ama oinaba Prime Minister na ningjariba manglan asi mangfaungnaba ngamlagani haiki tungda paumishingna rimsta handak thokiba thodok asagi matangda hangbada Doctor Singh Sumiyoy bagi punsi kaningdaba oiramloi amaromda laikhidraba imung sing aduna su Doctor Singh thabak thauramda pendaba yauramloi hainingai leite aduna hiram asigi matangda governor ga tanaraga kari tawba yabage haiba adu yengsinge haike भारत की अदुगुंबा अखोगी प्रधानमंत्री श्री नरेंद्र मोदी अमसुंग फाइनेंस मिनिस्टर श्रीमती निर्मला सीतारामन से भारत की अखोगी लैरिबा नागरिक पुनमंगना अनौबा अखोगी नेक्स्ट जनरेशन अखोगी जीएसटी रिफॉर्म से मसिगिदमक्ता मखोई अनिसिबु थागतफम थोई हाइबसे आइगी माइगिदेगी मयामदा हाइजरी करिगिनो हाइबा मतमदा हाइरिबा रिफॉर्म से मसि अखोनी येंबा मतमदा भारत सी अदुगुंबा पृथ्वी का अहुम सुबा इकोनॉमी दा लाकनबा 2047 दा भारत से डेवलप भारत अमा विकसित भारत अमा ओइनबगी मंगलांदो मधु पोरगना भोनबदा हाइरिबा अखोगी लुसिंगबा सिंगसिना लौरिबा खोंथांग से अखोई खुदिंगमकी सुनी अदुगा भारतवासी खुदिंगमकी सुनी अना सिगुंबा याना माइलस्टोन ओइबा याम हिस्टोरिक ओइबा मखोगी सिगुंबा अखोगी जीएसटी रिफॉर्म से मसिगी दमक्ता आई सागी माइगेदेगिसु अदुगा कोई पार्टी की माइगेदेगिसु अदुगा नागरिक पुनमकी भारत की अखोगी सिटीजन पुनमकी माइगेदेगिसु Honorable Prime Minister, Honorable Home Minister, Kudimangna, Hakatam Toy. Paugi mifamadu da BJP Manipur Pradesh ke General Secretary ADM ke Sarat Kumar amadi M Ashwini Kumar su sarukya ke. Handak ta misi minatoina thokpadagi Rims Hospital gi Dr. Ama laibak thiba thodok nangkraba miyoi adu ke kangbuna fui haiba thodok adu dagi tongan ba medical practitioner amadi staff sing ge lup singna hospital amadi lanai clinic yauna ana layeng pham amadi test tokfam khudingmak thingzin khibadagi miyamda chauna khudong chadaba mayokna hale hiram masigi matangda yaningba amasung yaningdaba wafam kaya phongdok narakli hiram masida paudamama aina hozik laijariba mafam ase Rims Hospital gi campus manungdane haukiba nimi kharni gi mamangda Rims Hospital da thokiba yamna nungaitaba amasung yamna laibak thiba thokdok amagi makha tarakpada aikoi hozik Rims Hospital oireba phim asig mari lenana Dr. Singh amasung tongan ba akoi doctor gi association kayana anaba layeng balep khiba asina maram orakanda hojikti state asida aikoi miyam da sauna ana layeng khudong chadaba mayokna ba haure akoi khudaki oina emergency oina pukhalakpa ana basing doctor leitabadagi mayumda hangiba amasung OPD yengnabagi damakta lakhiba patient sing OPD hangdabana maram orakanda hojik makhoi yam ningba kaina hankhibagi saktam adu uri asumna aikoi gi health care gi lamda Dr. Singna aikoi miyam maru oina akoi ana basing layeng balep khiba asina aikoi miyam da kari khudong chadaba tholi amasung asiguma khongthang ama lorokpa asigi matangda tongan ba miosingna makhoigi oiba motkya aikoi ISTV news ta phongdorokpa myam puna lominasi anaba poraiba mina doctor gi wa taraga thabak khudingmak chathaba ngaktaneba doctor na hairadi ai anaba phani haibase anaba party aikoi gi maigeida adumak leijayeba aduga ani dugi maraktagi khanaba tholai sidi yam chaungna khanaba hoba port ama adum mangda ta leire haibase miyamna dum khangdana leirabaneba aduga khanare soigre taure aduga pendabadagi siriba maigeidagi taure miyamgi doctor duna aingonda phurame haidana punamak lam khudigi anaba punamak se amta yengroi habadi kari arthanodo angam basanage habagi style da nakoina doctor phura abnina aikoi gi thabak khudmak thingni haibadudi aidi khitang phajaba wat praina khalleba thabak se sauraga larik se heiraga tungi wari mayam se uraga thabak tawgadabaneba akoi gi motadi akoi tawhoningeba adubu punamak se subsalaga haraba matamda manipur da poiba ireisa khudingmak se hayeng haiba numit asigi wakhal khalaga thabak khudingmak tawhoninge masamak rims da ma layeng bayadraba ma atopa private yengi kaigino ba ado yengbana phai moi admai tawraga di akoi akanba khongjang praja mayamna sangjhelakani moi doctor kharana tawning mamong da tawe moi doctor thingjalle adudi akhoi praja leiriba manipur ge sam leiri mi mayam ji kaim khande moi gi ko sira sida moi gi moi ne lingkhat hospital gi type da tawdro moi na saraning mamong da
eka sanai haba hoi hangde hangdo haningi adu su hangdoktra gadi moina sum hangdoktra gadi akhoi laibak mai barja miyam su tumin lai roi dana अखोई जेसी सेमे अखोई अदुनी हारगा सरकार का यानरे हारगा त तुमिन लगी बसे तो बिनो बा मीरु सब चाबा पनिशमेंट म फंगन छेबा एनी पर्सन छोइरम मिदो गवर्नमेंट सु मथौ मसक खंगदना जुजा जुजा तौरगा मोगे अछोबदो कुपछलगा हेते यानगरे हाइबनिना प्रजा सु डॉक्टर डिपार्टमेंट सु लोई छोइरेबा अचौबना फम लेरगा मचाने यंगहलदि सोइदना सोइरकनी डॉक्टर दि मिगी पुंसी कनगदबनी पैसा ngakta ubinu प्राइवेट हॉस्पिटल दसु रानाय थबक तौबिरनु अनि थोकपिरनु करिगुम्बा अनि थोमगदि गवर्नमेंट मदो मागिदो कक्थटपिरो डॉक्टर सु मियांगी येंगगा प्रजा गी येंगगा साउनिंगबा कोंगाई लेरसु नुंगाइतबा कोंगाई लेरगसु पेंदबा कया लेरगसु मदु पुनमक तो थादोकपिरगा वाखन चाथोकपिदना मिगी पुंसी कनगदबनी अमरोमददि लाइगुम्बनी असुमना तोंगान तोंगान बा मियोसिंगना ISTV न्यूज़ ता फोंदोरपा वाखलोलगी मतुंग इना हौजिक डॉक्टर अमसुंग तोंगान बा एसोसिएशन सिंगना लौरिबा खोंथांग असि हंदोकपिरगा अखोई अनाबसिंग महौसागुमना अखोई लायिंगबा गी तंजा अदु लहुनिंगबगी अपामा ISTV न्यूज़ ता फोंदोरकले अदुबो डॉक्टर सिंग अमसुंग तोंगान डॉक्टर की एसोसिएशन सिंग असिना हौजिक ओइरिबा फिल्म असिगी मतंगदा करी करमबा अखोई सिचुएशन दा हाइरिबा खोंथांग असि हंदोअगा मखाताना अखोई पेशेंट सिंगसी लायिंगबा हौगदगे हाइबदुदी अखोई मयाम पुन्ना ngaminaba tari ISTV paugi damakta cameraman TH nanauga loinena paudamjeriba kumarjit wahingbam ISTV news rims imphal रिम्सता अंगांग उन्नबगी थौदोक्ता नुपी अमा लैखिदबगा मरी लैनना मियामना डॉक्टर दा खुद थाखिबा अमदी हॉस्पिटल की पोलम सिंह अकाय अतोय थोखलंबा सिंहबु यानिंगदबा फोंदोक्तुना इंडियन मेडिकल एसोसिएशन मणिपुर स्टेट ब्रांच न सिंदना वाकत मिफम चथख्रे वाकत मिफम मदुदा प्राइवेट हॉस्पिटल अमदी गवर्नमेंट हॉस्पिटल की डॉक्टर अमदी नर्सिंग न सरुक याखे लमफेलदा लेबा इमागी कॉम्प्लेक्स चथखिबा वाकत मिफम अदुगी मतंगदा इमागी सेक्रेटरी डॉक्टर सोराम गौतमना अंगांग उन्नबगी थौदोक अदुदा लैखिद्रबी नुपी अदुगी थवाइना मपुगी मनाक्ता इंगना चिकना लैरुनबा थौनीबगा लोइनना इमुंग मनुंगी अवाबदसु इमागी माइकैदगी सरुक्यारी प्राइवेट हॉस्पिटल अमदी गवर्नमेंट हॉस्पिटल दा पामदबा थौदोक अमा थोकपगा डॉक्टर अमदी हॉस्पिटल दा ताइनबा असे यामना तोइना थोकपा थौदोक ओइरे स्टेट असी हेल्थ केयर डिलीवरी सिस्टम दा मपान की स्टेट सिंगा येंगनबदा खरा सोथबा ओइबना थौदोक सिंग असी थोकपगी मरम अमसु ओइबा याय मियामना थौदोक अमा थोकपगा डॉक्टर अमदी हॉस्पिटल दा ताइनबगी महुता लोगी ओइबा माइकैदा चतुना एनक्वायरी तौदुना मरा लैलेते हाइबा अदु थिदोकमिनासे मरा लैरमलबदी डॉक्टर नत्रगा हॉस्पिटल अदु लाइसेंस फाव कक्पा याय मियामना मोब सागतुना बैलेंस तौबना डॉक्टर सिंगना मियामदा लायेंगबदा साफबा ओइद्रबदी मियामगी मांगजबा लाकनी हाइखे अखोई अमतनी अखोई प्रजाजु डॉक्टरजु प्रजागी पार्ट अमनी अखोईजु दुम नारिनी लायेंगिनी अददा अखोईना मयामगी सेवा तौबसे सिजे मपुंग फाना तौ हनजे हारगदी डॉक्टर सिंगदा हेल्थ केयर प्रोवाइडर सिंगदा अखी अहंगपो अंदबा अद तुंगदा सिगुम्बा असियना एनी थोक मतमदा डॉक्टर दा हेल्थ फैसिलिटी द हेक्ट ताइनदबा अदुगी महत्ता इंक्वायरी एमा चनबगी चथनबगी फजना तक्सलगा इंक्वायरी दुगी रिपोर्ट गाइमिनरगा इंक्वायरी दो स्मूथली चथबद मतेंग पांगबीबा अदुगा इंक्वायरी दिगु मतुंगिना दंडी फंगदौबा मिदुना फंगजरे अदु मागी मरान लेरमदरे अदुगी अदुम चप चाबी आयन की मतुंग या थबक चथबसिना सिना चुमगनी अदना मो वायलेंस करिक्रासी यारिङै तौहलोइसी मयामगी ओइना फत्ते मयाम अपुंबगी मांगजबनी हैना इन थमजनिंगी था असेगी तांग कुनमाथोइगी नुमिदांग रिम्सता अंगांग उन्नबदा नुपी अमा लैखिदबा अदुगी वाहौदा डॉक्टर अमा फुखिबा अदुबु यानिंगदबा फोंदोक्तुना चंगसिलकपा खोंजंग सौगतुना डिस्ट्रिक्ट हॉस्पिटल बिष्णुपुर की डॉक्टर नर्सेस समदि स्टाफ सिंगना हॉस्पिटल कॉम्प्लेक्स ता वाकत मिफम फमख्रे वाकत मिफम अदुना मरम ओइरगा ओपीडी अमदि ओटी ngasiगी ओइना थोंग लोनबगा लोइनना अनाबा अमता लायेंखिदे था असेगी तरा तरेतगी लाखलिबा अक्टोबर 2 फाउबा पांथोकनरिबा स्वासनारी साक्षक परिवार अभिवन की सरुक अमा ओइना ngase डिस्ट्रिक्ट हेल्थ सोसाइटी थौबल अमदि CHC यारिपोक अनिना सिंदुना नोंमगी ओइबा फ्री हेल्थ कैम्प अमा CHC यारिपोकता पांथोकरे CHC यारिपोक के सीनियर MO इंचार्ज डॉक्टर L रॉबिन्सन ना लुचिंगदुना सथकिबा हेल्थ कैम्प मदुना मियोय कयादा
skin medicine, mental health, aina chingba tongan ba layong sing lem na layang baga loina na hidak langtak sing so lem na fanghan ki. Health care maduga mari laina na Dr. L. Robinson na Swasta Nari Sasak Parivar Avivan ke makada pangthokiba health care masi nupi oibising gi hakselda ahenba mityeng changba amadi mafam pumbada paksana pangthokpa program ama oibana CHC yai report na su tangai fadana pangthokpani. Handak rimsta Dr. Amadi patient party ani gi marakta thokiba laibak thiba thodok adu medical fraternity amada lairubana thodok adubu nungaitaba fongdok chari ngasigi health camp asidasu Dr. singna amuba ribbon thetuna duty tawri matung tabadadi patient party singna pendaba ama laiba matamda Dr. da hekta makut thagadabani haibasi tawbiganu madu nataba legal gi oiba lambi sizinaduna achumba puraknaba hotna biu haiki. Dokter ama physician ama leitabaga mailena physical assault tawdana yamna assault lambidana tawkiba incident adu khoi ese medical fraternity leijaba ama oina amusuna nungai jate aduga masu masu khoi tawbidana ma any khoi kumba program thobasu legality oiba process tawbiraga hingsa gi thabak ase mayamda tawbidana ba professional ama oina Bajarda Singjari masih health care masih juga pergi nasi program ama oiba maramna pergi pangtok daya dana pergi nasi ki program pangtok sabani health care masih dah pergi multi specialty pergi OPD facility panganjari. Dr. Singna Changsaliba Layang wa lepagi khongjang handok piu haina JDU Manipur State Unit ke Vice President Sanjoy Ahen themna appeal tawrakli. Mahakna makatana hojik sangsaliba khongjang asina layeng duna leiriba anaba sing amasung miyamda asuki matik awaba mayokna hale medical community da leiriba Dr. Singna thamoi chawthokna ngakpi haibagi wakhalon ga loinana leibak miyam amadi hojik hospital singda layeng duna leiriba anaba kayagi punsi kanbiu layeng ba lepagi khongjang handokpiu hairi. Social media singda awana kaya mathaga narakoi koi yengmo ngamjadre marmasina lamdam asigi social worker amoina ai yamda thamoi sengna doctor ichil inaw sing medical gi community de laibiri bichil inaw sing da ai kurumduna haijari madudi adona changsiliba thabak lepagi ana layeng lepagi thaba ase athuba matamda mikup asidagi handok pire hairaga lamdam asigi awana taraba anaba operation tawgadaba anaba leiraba mayam sing ase awana mayok leiraba mayam punamak sing ase makoi awana dege mutang kanbiu doctor haibesi uba matamda anaba farani ai operation farani ai hingani ai isor unajare haina khanjariba aduguma mayam gi punsi thawai awana se kanbiu haidana ai doctor singi amusu medical community de leibiri mari lena punamakta lamdamasi social worker amoina kurumdana haijari Technopal Sita Lambidagi ngarang security force na malem gi kaithel da lupa crore kayagi oigadaba WY tablet lag ama listing kun security force na fari keji tara humdoi lumba tablet singadu kenbo gari amada packet chatruk thokna haptuna purakpani kenbo adubu thorokpa mioi adudi security force lakpa ubadagi gari adu hundoklam laga chenkre police na drug amadi gari adu lokhatlaga thijinba hokre ngarang fariba tablet sing adu malem gi kaithel da lupa crore taruklom oigani hairi amaromda Manipur police ta gi thadoropa cherol lama gi matungina ngarang Thobal district ke ukong sangmaya lekaida thiba humba gi thabak chathabada aina tingkraba lalholup RPF PLA ge lieutenant ama mayumda gi fari hairi Sahi humfumari suraba nupa amana chahi nauribi nupi macha amagi ikai khumnaba manghalli haibagi thodokta First Track Court No. 1 Manipur gi Special Judge RK Memcha Devina mioi adubu mara laire haina lauthokre lising ani tara mapanda thodok thokhiba thodok aduga mari lainana mara laitre haina lauthokraba mioi adudi ningthaujam chawba chahi humfumari lafupa tera khuna khodrak awangdagi ni hairi nupi macha adugi apokpana lising ani tara mapan gi December tara mathoida Women Police Station mayang Imphal da wakat kibagi matongena mahaki macha nupi bu lafupa tera khuna khodrak awangdagi ningthaujam chawbana numit yungba matong pung ani makhairom tabada mahaki mayumda ikai khumnaba manghanaba hotnaki police na case lokhalaga mathau taba investigation tawbaga loinana January ba mioi fagat khibani hairi
Defense Council amasung Special Public Prosecutor anina makoigi oiba wafam sing court thamki hairi. Special Judge R.K. Memchana nakal anigi wafam taraba matung witness singi statement mari lainaba document ki matung ena myoi asina nupi macha asigi ikai khumnaba manghannaba honaki haiba takle. Pokso Act Section 6 ki makada charge frame tawraklagasu prosecution na Act asigi matung ena praman puthokpa ngamkhidre. Pokso Act 2012 ki Section 18 gi matung ena chairak phangningai oi maram aduna ningthaujam chauba court na Section 18 Section 18 natraga Section 6 Pokso Act 2012 ki matung ena mara laire haina lauthokre. Manipur bu ningkha tamnaba hotnabada British ki mayokta langthengnana ba achoba thaudang laukiba General Longjam Roma Singh Ningsing Thoram ngasi kaisamthong Longjam Director Labor General asigi sangaida pangthokre. General Longjam Roma Singh Memorial Trust na sinduna pangthokiba thoram aduda hanagi Minister Langpok Lakpam Jayanta Kumar Trust ki President Longjam Joy Chandra Manipur University of Culture ki Vice Chancellor Professor Paunam Gunindro amati aiba achoba yumnam na athoiba mithungnen sing oina saruk yakibaga loinana laikhidraba General Longjam Roma gi photo da lai sukatuna ikai khumnaba utkhi thoram aduga mari lainana trust ki President Longjam Joy Chandrana Longjam Roma Manipur gi puwari da yamna maru oiba thaudang laukhiba misak amani laikhidraba asi athauba pauna brajabasi gi ahanba oza amasu oirami chahi tare khuntakpa matamda ningthau gambir sing gi matamda awasing takthokpada asoba thaudang lauramkhi. General Longjam Roma na lamdam asigidamak laubiramba thaudang kaya adu ngasigi inkhalakliba naharwal singda mayek sengna khanghanba mathau tai British ki mayokta sokna kiba landa Manipur Levy ki team da achoba thaudang lauduna lantheng nakhiba lanmi amani loinana thang tagi lamda haithoi singthoiraba General Longjam Roma bu aikhoina kaidaunungda kaufam thokte haikhe. Ana yamna masak naiba adugba kenoni adu macha machu singna sahi amagi kumon lakpa saisa koina trust ama semjare haraka magi ningsing bagi thauram pangthok chaba aduga akhoigi magi maramda karida akhoigi masak khangnaraba akhoigi pandit singda koina haijare haraka aduga te mioi singda haijare haraka magi maramda khaitang ngangbi naba kopi naba adumaina koina sinjaba thauramne akhoigi longjam gi sagei gi damaktadi masi akhoigi sagei gi ahanchu oibanina akhoina masi yamna aikai khumnana tawjaba adugumba function amane. Nupi ama sakhangdaba singna makokta thangna yalamlaga sanagi lik munkibagi thaudok yaningde haiduna Imphal West ki Phumlauda laiba All Phumlau Community Hall da wakat mifam phamkre. Ngasigi wakat mifam adu da Stop Crime Against Women nupi da thopa crime lepiyu thaudok tu da chenaba miyoi thigatpiyu malem nganbigi thaudok yaningde haibana thaba playcard singsu sizinakhe. Wakat mifam gi saruk ama oina miyam gi rally ama su chatkibaga loinana thaudok adu yaningdabagi kholaw kayasu laukhe. Wakat mifam adu da saruk yakibi malem nganbigi machanupi Moirangthem Puspana haikibada thaudok adu yumgi mi laitaba tanjada chatharambani nungthil pobopta asigumba thaudok ama chatharamba haiba asi angakpa fawi. Thaudok adu da chanabani haina chenabani haina chingnaba myoi anisu pulisna lokhatuna wahang pahang tawbada chenaramdre haibadagi thadorakre. Mahaki mamada asigumba crime chatharamba singbu phaduna matik chaba chairak pibiyu haina su Puspana mari lainaba singda puning singsilakli. अखोई मैमना से थौदोक से थोहलमीब मीजिंग अथुब मतमदा फागतपिनबा आई नोलुकनाजु हाइजरी अदो नुंगदांगमक्सु नते अयुंग थोपा थौदोकनिना अखोइजु यामदा कइनो तोगजेबको इनमदु तौरमीब फिबमदु याम थीना सोकपनिना अखोइजु थमोइजोकना नुंगाइतबदु फोंदोकसेरी पुलिस ते खुदकता पाउ पीरे फोरेंसिक की टीम सु लामे अदो चिंगनाबे आबा मोय सम खरा तारामे खोलमे हारे चिंगनाबे आबा मागी क्लिप अटेक पतारामे सुगुमा जे लखतखरे नो दुमान कनो तौखरे चिंगनाबने हाबा मियोय अनि मदि फारे दो मोय जे चेनादे हाना पुलिस ना थादोखरे हाबा पाउ मा खोइना फंगे ngaraangse मैम दा अपील तौनिंगजे खोइ क्या बाबू मरा लेबा मी जे फाबियो सीडी माजे कनो आईसीयू दा कमा दा लैरिबा
थांगा एसीबु मालेमगी लम कोइफमसिंगे मनुंगदा चन्नबा होटनबदा इथिंग खोलागी चिंथक असि टूरिस्ट स्पॉट ओइना सेमगतनबा लुपा करोड़ 10 की प्रोजेक्ट की सैंक्शन लाखले हाइना एसी असि एमएलए तोंगब्रम रोबिंद्रोना इथिंग खोलागी चिंथकता लोकताक इसा मपाल गार्डन हाइना मिंथोनबा लेकोल अमा संगाबगी थौरमदा फोंदोक्रे थांगा खोलागी वाखलोन मानबा यूथ सिंगना पुनसिंदुना सेमगतपा लोकताक इसा मपाल गार्डन संगाबगी थौरम मदुदा बिष्णुपुर डिस्ट्रिक्ट की उप अध्यक्ष निंगथौजम दिनेश थांगा पार्टो ग्राम पंचायत के मेंबर मोइरांगथेम सिकंदर मणिपुरी फिल्म की आर्टिस्ट मेरीना अमदी लेकाई की अहल सिंगसु थौरम मपु सिंग ओइना सरुक याखि एमएलए रोबिंद्रोना मखाताना थांगा एसी की मनुंगदा लैरिबा थांगा की प्रजा सिंग असि सेंथोक लंबी हाइरगदि लोकताक पातगे nga फादुना मदुदगी फंगलकपा सेंफम अदु खकनी हाइबा याय अदुबु चौखलकपगी इचेलदा हौजिकती टूरिज्म सेक्टर असिसु अचौबा सेन तानफम अमा ओइरक्ली मरम असिना थांगा एसी असि प्रकृतिना पिरंबा लोकताक इमा लैबा अमदि लोकताक मयाइदा कुल ताबा एसी ओइबना मसिदा अखोइना निंगथिना संगत सगतपिदुना अचौबा इनकम लाखफम अमा अखोइना सेंबा याबा मफम अमा ओइबना ngasi संगारिबा गार्डन असिसु खोलागी लाइरिक हैरबा थबक फंगदना लैरिबा यूथ सिंग पुनसिंदुना मखोइना तानरगा सेमगतपा गार्डन अमनि मसिना अहौबा ओइरगा मफम असि मपुंग फाबा टूरिस्ट स्पॉट अमा ओइना सेमगतनबा थौरांसु लैरे हाइखे टूरिस्ट डेस्टिनेशन हाई गंदा अखोगी मेनली कोई खोला जगह सिगी यानी है ना गवर्नमेंट हाई गन गवर्नमेंट यारपदगी टूरिस्ट डेस्टिनेशन है ना 14 करोड़ की अमा कोई सिमत जगह सिम हापे लाकांदा अमा है ना सी लेबिसगी है ना अमा चापन फदर सेम कांदा लेकाई की सेमिलोंदा अबा ओमब्रा मलाकनी है बसे सिमे है ना मियाम थमजगे नेशनल इंस्टीट्यूट ऑफ टेक्नोलॉजी मणिपुर की 12 सुबह एनुअल कन्वोकेशन पांगथोक्रे महाइरोय सनीगा मरीफु 15 डिग्री सर्टिफिकेट सिंग येंथोक्लगनी हाइना एनआईटी मणिपुर की डायरेक्टर प्रोफेसर डीवीएलएन सोमेजुलुना फोंदोक्रे लांगोल दा लेबा एनआईटी की कॉन्फ्रेंस हॉल दा पांगथोकपा पाउमी सिंगा उनाबा अदुदा महांगना मखाताना 12 सुबह एनुअल कन्वोकेशन असि मणिपुर की गवर्नर अजय कुमार भला यावना मसक नाइबा मियोय कया सरुक यागने एनआईटी मणिपुर की ओइना हौजिक फावबदा कैंपस प्लेसमेंट कंपनी 95 रोमना लेबना बीटेक ग्रेजुएट महाइरोय चादा मरीफु 10 रोम रिक्रूट तौख्रे हाइके 195 students are receiving degrees in different disciplines and programs. 20 PhD degrees, 37 MSc degrees in the areas of mathematics, physics, chemistry, and 35 MTech degrees, and 203 undergraduate degrees, that means BTech degrees, will be presented in this convocation tomorrow. I'm happy to inform you all that this year more than 45 plus companies visited for placement in hybrid mode and provided jobs for more than 70% students with significant packages. Paumi Singa Unabadu da Saruk Yakiba NIT ki Register Professor Khumukcham Tombana NIT Manipurda Lamdam Masaki Miyamna Yengliba Midyeng Asi Khara Hongdok Pirabadi NIT Manipurna India ki Manungda Lairiba Institute Singi Chamagi ranking position da Yauba Soida Nangamgani Haibagi Tazaba Lay Haiki. अखोई NIT the problem जी करीन है मतलब ना कोई दा public perception से सी perception है तारे को सी अखोई दा खरा फटना लगेगा once if you are अखोई ने मसी की public की अखोई की perception से अखोई increase तो बंगम तार का दी NIT जो अखोई की इंडिया दा ले रहा अखोई institution जी की मरक ताई दी सामी मनुंग दा कोई जुर्म ला करने वाला अन people की कन्हो में हम जिंजे सीन अखोई दा लान असुम उहनबा अमतौनबा adu hek masigi pochi hek kano tobu numitagi di I think now NIT will be within the 100 I think position. Longmi singna kharif amadi rabi crop singi matam gi oiba pothong marang kaina puthongna ba hotna bada isingi awatpa kaya mayok na duna leiramba adu kumbi esigi manungda leiba uchan lokmang gi hautak local da isingi awaba kaya Lairamba Singdagi Karada Oirabasu Konaba Longmi Miyamgi Kanbiduna Agriculture Director Salam Pitana Tube Well Hutpirak Pada Sangai Land Organic Farmer Producer Company Limited ke Chairman K. Hayes
samu sabana apenba wafam phongdorakli Sangailand Organic Farmer Producer Company के Limited के Chairman के Hayes samu sabana Kumbi Municipal Council के Ward number 2 Kumbi Setupur की Uchan Lokmang के hautak amadi masigi akoiba के lawfam singda mai pangna ising pirabadi lawmi singna double cropping tauba matam की mana masing pan mairen khongdrum torbot thabi kobina chingba thabada yamna wana ising fangdabagi awaba thengnaramba khudingmak sing koknaba Agriculture Director Salam Peter na haizarubada lawmi miyang gi damak thabak oina pangthok pirakpa asiki damak lawmi miyang gi mahut senduna apenba wafam phongdorakhibaga loinana makhatana lawmi miyang gi thabak thoram sing matam sangna tauba ngamba oirasanu haike Hoji waraba matam sida aina sugum amtang tawbide yade hairubda mana thamoi sengna thabiraktana ngasi September gi ngarang tang kunithoi da hobani ngasi kulumdoini hoji phaude phut chamaga tara habra digi sangdi hutle ma ge pipe se adu phit chani muk phutpa sida hoji khara walaga su khara hen na ma khoi lakpi mistri singna simadi mai pak na thambira magani haibagi wakhal nungai ba adubu sibu mateng pangbirakpa sinbirakliba Agriculture Department Salam Peter tauru bada matam sang mai pak pa lawmi parja miyam gi khanba oidana na da yaktaba sai su magi mung manung family du yai phaba lawmi miyam su yai phaba oirasino haidana director mu khurum jari yai phare Puzika tema brega matang lawmi nasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Diploma in Hospitality Management asi guaranteed placement piba course amani hospitality sector asi 22 lakh crore gi market value ori aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oraba trainer sing dagi guidance lobiu tambiu honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Free varicose veins consultation camp Lakliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadauri surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande adomna khongda singli chawthokpagi layong asi leibiragadi khudong chabasing asi lobinabagi damak Caesar Hospitals Langol gi contact number asida pau phobiro Break matung makha tarakpa pauda chawkhat thaurangi thabak paikhatpada miyamna ayat apan pibidana saugatpi bachangi haina thanga AC gi MLA Tongbram Robindro na phongdokre wafam masing asi thanga AC gi thanga oinamda MLA Local Area Development Fund lisingani kunhumdoi kunmari gi makhada nauna saba oinam khulen community hall sangaduna miyamda khusina bagi thoramda phongdokhibani MLA na makhatana miyamge mihut haibasi miyamga loinana matam chupada chatminaba aduni haukiba chahi aniro mase Manipurda thokiba irang asina achauba chaitheng ama pibadagi AC asigi oinasu chakhat thaurangi thabak paikhatpada thinthahanki adubu hauji khara safaraklabanina leplamba thabak thauram kaya paikhatpa hore loisilakpasu yaure ngasi miyamda khusinariba community hall asi su amani asumna chakhatpa AC ama oinaba hotnabada mahak khaktana hotnabagi mahutta miyam punna tanaduna hotnaminasi haike ainda dari matam miyam dari sini matam miyam itu miyam itu any comedy any punaba ai miyam inagi ai pada miyam di ai mapuni Haurakliba nahasingbu digital literacy pinaba IGCRPF Manipuri amadi Nagaland sector na paikhalakliba khongthangi sarukama oina ngasi mini secretariat Bisnupurda ani suba best ki training program hagdokre naha kunthra na sarukyaba training program hagdokpagi thoram maduda
8 Suba Battalion CRPF की कमांडेंट चंद्रशेखर अमदी अतई ऑफिसर कयासु सरुक याखि थौरम मदुदा कमांडेंट चंद्रशेखर करिगिदमक ट्रेनिंग प्रोग्राम असी पाइखलक्लिबनो हाइबगी मतंगदा ममुत ताना वाफम कया फोंदोखे Lions Club of Thawbal, Lions Club of Kaching Greater, Lions Club of Thawbal Greater Centurion Amadi, Lions Club of Kaching Sugnu Hariba Club Mari Asina Punsinduna, Ngarang Numidang District Governor Lion Lalit Kumar Kothari ke annual official visitation Amadi Charter Night Pangthokre. थौरम मदुदा क्लब मरी असगी मसिंग यामलबा मेंबर सिंह सरुक याखि डिस्ट्रिक्ट गवर्नर ललित कोथारी ना लायंस क्लब इंटरनेशनल ना सोथना लेरबा मियोइबगी तेंगबांग कया पांगथोक्तुना लाक्ले मालेंगी ख्वाइदगी चाउबा क्लब असिना महौसादगी पांगथोक्तुना लाकपा थबक थौरम सिंहदगी हेना पांगथोक चाउथोक्तुना मियांगी मतेंग पांगनबा होटनरी हाइखे Since the inception of your club has made remarkable strides in serving those in need, fostering fellowship and upholding the principle of Lionism through your service projects. Your dedication, compassion and teamwork have been the driving forces behind these successes. Friends, as your district governor, my mission is not only to oversee but to inspire, to encourage and to work together so that we can make a greater impact. Lions Club of Impal Central na pasoida laiba Millennium School ga khusam naduna school aduda chahi tara mathoidagi tara humdoi fawbagi manungda laiba angang singi oiba peace poster contest ama pangthokre punna mahiroi kunnipa na saruk yakiba contest aduda Millennium School gi class 7 gi mahiroi Sulaiman Naurem na first taki changdamnaba adu loiraba matung club asigi president Oinam Jiban Chandra Millennium School ge principal K James Chingba Myoy Singh saruk yaduna manamathum yenthokre रिम्स की हौजिक ओरक्लिबा फिबम मसिदा मसागी मथौ तौबा ngamloidaba Dr. Singh Chayol amagi manungda thabактagi pothajanaba matam piri haina KCP taibanganba group ki publicity secretary Salai nganba maitaina cherol thadorakli cherol aduda makhatana Dr. gi maikhum oplaga masagi mathau ningthina tawdabagi miyoibagi punsi bikamna haliba Dr. Singh na makhatana association sing amadi group sing semtuna aranba kankhatnana ba khonarakpa amadi duty tawraroi haibadagi sogalakliba khudingmak miyamgi yenglaga khut tharagani रिम्स की अथॉरिटी अमदी डॉक्टर सिंह असिना मियोइबगी पुंसीबु दमी अमगुम लौबदगी पामदबा थौदो कया थोखली केसीपी ताइबंगानबा ग्रुप की ऑपरेशन ऑन इराडिकेशन ऑफ पब्लिक एनिमिटी टीम ना थिजिनबदा रिम्स मनुंगदा अमोटपा अमदी अरानबा कया तौरंबा थेंगनरे मथौ तारक्लबदी प्राइवेट हॉस्पिटल अमदी क्लिनिक सिंगदसु स्टेक होल्डर सिंह तानरगा अकनबा चैराक पीनबगी वारेप लौरगनी हाइना चेरोल अदुदा पलक्ली Miss North East Lisangani kun mangada saruk yarunabagdamak MUD Entertainment Sinduna ngarang hotel yaifobada grand audition pangthokre audition adudagi Manipur gi mahut sinnaba mioi ani khangatke makoi sing aduna thadoi yumnam amadi Geneva lai khuramni audition astiga mari leinana MUD Entertainment gi founder pangaba Maria Chanuna Manipur gi mahut sinduna Miss North East presenter saruk yagadariba contestant animak miyamna pukning thogat pinabasu thamlakli अरोइबदा मरोइबा पाव अमुकन पिजरी मणिपुर के गवर्नर AK बालाना सरुक यादुना गवर्नर बेस्ट एंटरप्रेन्योर अवार्ड अमसुंग आमिस आउटस्टैंडिंग अवार्ड लिस्टिंग अनि कुनमंगा ngasi लांथोक्रे अनोबल GST ना इंडिया दा लिस्टिंग अनि निफु तरेता मालेम की इकोनॉमी ख्वाइदगी फबा अहुम सुबा लैबाक ओहेनबा ngamlagani haina MP लेसेंबा सना जावबना फोंदोक्रे मसुंग तोंगान मेडिकल प्रैक्टिशनर सिंगे लुप सिंगे हॉस्पिटल अमदी लानाई क्लिनिक फाउबा थिंजिनखिबदगी मियामदा चाउना खुदोंग चादबा मायोकना हले हुजिक फाउबगी ओइना आरसीबी ना पिजबा पाउ मतंग असल सिंजरे